Apunba Manipur amagidamak United Committee Manipur UCMna athuba matamda Kanglup-Phurup Khudingmak ki Luchingba Shing Yaoba Consultative Meepham Pangthok-Lagani haina nongna khallaba UCM ki President YK Dhirena fongdorakli ngasi UCM na sinduna kekrupa ta pangthokhiba lamdam asigi apunba gi saktam ngaknaba hotnabada thawaina pontha pikraba athoba singi mafamda katchaba langban thagi heitha leithaba thauram pangthokladuna Dhirena haikhibada Tha taruk henjilak Manipur gi irang asida Central Lengakna ngasi fauba makhoi gi oiba arepa wa amata thamdana amadi isu asigi waroshin ama puraknaba thabak amata paikhatlaktrabadi matang asida Manipur da khundaminariba aikhoi pumba gi oiba apunba gi saktam ama sagatuna Manipur gi apunba gi saktam da singnarakliba singbu punna thengnaminaba mathau tai haikhi Kuki militant singna changsilakliba khongthang asi matam chana aikhoina thinghodrabadi nongmadi aikhoi awaba fibam amada soidana lakani maramaduna Manipur kannaba hotnabada Manipur gi mapanda khundariba ichin inaw sing amadi Manipur da leiriba Phurup Khudingmakna amata oina thengnaminaba haibasi aikhoi pumramaki thaudangni ngarang Union Home Minister Amit Shah na fongdokhiba wafam gi matung ina UCM gi maikaidagi Manipur da illegal immigrants singbu maruf phangna takthoknaba NRC athuba da mapung fana chanahanaba khongthang laukhanba wafam fongdokhi Manipur gi Apunba gi territorial integrity amasung national unity si thugaina ba maikai kaya dagi koi singthep thajal ko leptri masi thengna na bagi namak tai koi Apunba gi saktam ama sagat pai ba sidi tangai fadaba thodang ama hujiksu leiri habsi United Committee Manipur na faujabani illegal migrants sing sina ai koi gi lamdam sida sangsil akanda makoi gi yoiba leiba ka mam na koi gi yoiba kunai ama sagan na ba holai ba ai koi gi saifu jaiteng sing sina thengna mina gur sok kodri ba se ngasidi ai koi majority people amoina maitai singda hena akanba lantheng ama conflict ama thengnaragachu masi conflict sina saifu pirakadoriba singa sidi masi fajana mayong nyana thengnaba ngamaudragadi masina pirakadoriba saifu saithenga se atai lehoriba macha community sing sigi life and death mokoi bu hingbam sungchang bai bagi larai adu da soidana nongmati sangjalakadni mi haiba se aikoi Kanglup-Phurup Khudingmak na khangmina bagi tangai fadaba tanja adu yawi